Manipur top channel ki maru i pauksin khungu sarkar na mayam thamjagi ahanbada tangdu loitaba purakna AR amadi mathong buktaba kuki theory sing lainga na takthokho imasing kuki MLA tara na di phone na sing na ngamlaga CM na lusungba minister MLA sing na karigi tumina lesilibano Manipur tangdu loitaba purakna Assam Rifles athubada lakthok mathong buktaba kuki theory sing takthokna ba center amadi state lainga na khotna waina nupi kunai maira paivi Liwa Bokul Makong Amadi, Hairangway Thong Mayra Pai Vigi Imasing Takshilaki, Manipur Press Captain Sipamising Unabamada, Nupi Kunai Mayra Pai Vigi Advisor K. Sashimukina Fondo Kibida, Manipur Tok Libi Irang Lushinduna Inkta Pahanjil Halu Haiduna Miam Akan Mokongzang Kya Sangshilak Lavasu, Isterasigi Piva Masisu, Fogalak Electric, Manipur Gi Ladyba, National Highway Sing Aikogi Natabaga Sakmanari. Masimak palibalenga asigi asunmani lamda masigi miyam ngaknabani haina tharakliba AR sing thajaningai oje makoina kuki theory singi maikaida phone na lepi loinana central force ki makok thongba officer amana fabu manipura AR laidiba makai tangduloi taba lairoi haina phongdokiba laikhrabani kuki MLA tarangadi phone na singnaba ngamlaga CM na lusingba minister MLA singasina tumina lesilibasi PM amani union home minister kibagira Manipur tangdu laitaba purakna ba AR athubada lauthokuna mathong hoktaba kuki theory sing tathokna ba center amadi state lengana khotna waina su mahakna makhatana phongdokhi atopa paw Manipur gi irang assembly da warep lauduna center da thagadabani mamang sahi gi me ahum digi state asida thokliba irang asigi matangda lakliba saset kuntraga mathoi digi mathang thagi saset taraga ni fawba sathagadoriba Manipur assembly budget mifamda khana naina duna warep lawbaga loina center thagadabani hana salai apunba nupilam jinglop sanulal na taksilaki sanulal na sinduna Manipur press cup ta pangthokiba pawgi mifamada lup asigi general secretary akoizam shanti na phongdokibada sanulal gi mama oibising na India lenga amadi Manipur lenga na karama mawong na warusin purakna ba honari bagi haibisi yamna kupna sena duna mikup na humsing na lagi mara asida lakadoriba Manipur assembly budget mifamda Irang asigi matang miyam na yaba warep ama lauduna India lengak thana ba speaker na khona bigadabani Delhi gi yathangairaga laiba ngak diba lenga asigi lisat asi miyam na khangduna laibigi ngangkai pankhai wang mada lakli maramaduna athubada waroisin ama purakna ba honadrabadi miyam na khangduna laibigi pankhai wang mada lakli maramaduna athubada waroisin ama purakna ba honadrabadi miyamna aroiba panthung amagi warep lorokpa yabagi thajbalai punamak singa sikhalaga lainga na athubada wakhul ta hoba sungane ki mana makha taraduna mitai singna apunba Manipur amagi damak ngasi phawba leptuna lakli aduba haujikti atopa furuki ngaklo yaudana kayam kuina lepangam khigani haibu ngasi gelawmi singdagi hangba yorokle lamdam asigi furukiyabu nungsijaba lupasinadi aikoi puna hingwina ba haiba wakhaldu ngasi su hongdri loinana thoklibu wathok asigi waroisin su puna lamina ba haiba sinatana atopa lambi leite haikhenasu pawsida makhatana phongdorakli atopa pawmadana Khetrigao kendra ge beneficiaries sinda napsagi seng phangana ba MLA amadi miyamna cooperation PBU director beneficiaries sinda phangpham tokpa napsagi seng phangana ba honaduna lakliba minister pham thadokna bu hangpham tokte DSO office ta Khetrigao kendra gi beneficiaries singna verification gi dama card pisinyu napsagi seng miyamna mapung phana yahona na bu hona ba Khetrigao kendra gi MLA amadi miyamna cooperation PBU haina consumers affairs Food and Public Distribution KFNP digi director Robason Ashem Phongdorakli Nitya Pachuthekta leiba Directorate of Information and Public Relations DIPR ngasi pangthokiba pawgi mifamada director Robason na phongdokibada mamang sahigi September amadi October thadagi hona Khetrigao kendra da napsagi sing matam sana yenthoktre haina wakat lakpadagi inquiry kya sataki adu sayi sigi March kunda thagalakiba Police report ki matung inadi mamang sahi September amadi October thagi napsagi seng beneficiary singda phangale lana public property seasonable laite heraki asiguma kya asigi marakta kendra asigi MLA na supporter singa loina office ta lakduna PSO da kian khangalambus laikre lairi ba sai anaba singa sikokna na bahaiduna DSO office na sai asigi April kunga mapana notice thoktuna Khetrigao kendra gi beneficiary singna verification gi damak napsagi card pisilakna ba khanki June taraga mangada kendra sigi anauba fair price shop agent khalama matung sing yelagani haina khangrabani adobo
था निपाल सेंग फंगदे हाइदुना MLA मसा याउना DC ऑफिस तमना रैली लाखिबने मसिगी मतुंग ngarang amuk miyamga loinana MLA na DSO office thomjilaki laibak thibri DSO da kian khanganduna verification da reject chatba amadi card pisilakta ba singchu seng fangalu haibu wafam asimak ne aiki mana makha taraduna phangpham thokpa beneficiary singda napsagi seng phangana ba department amadi mari lena ba minister gi makai digi angamba thakta hona duna lakhi masida minister pham thadok na ba wahang asimakti hangpham thokte haujisu Khetrigao Kendrigi miyamgi sing yenbagi thabak leptana sathari verification ki damak card pisilaktri basingna athubda pisin biu verification loyerba matung eligible oiba card pangdana leiba yoram labasu seng fongana na ba September 3 fawgi manungda department honage napsagi seng mapung fana yahona na bhona bada Khetrigao Kendrigi MLA amadi miyamna cooperation PBU haikenesu pawsida makhatari atop pa omen MLA humfu na famina dun waruisin purakna bohona bada Union Home Minister gi intervention sangi megasandra Manipur gi irang asi waruisin purakna ba MLA humfu tana dun hona bada Union Home Minister gi intervention matautai violence na kana ba purakti haibisi puari digi ekhoina khanglabane Manipur ingta pa purakna ba puna famina duna khanabana apapu oigani khali pangthokkodoriba assembly mifamda lanjenaraba singamadi irang asina thokliba misi mina singidamak democracy gi uwanthok leina sabsana ngamba thakta wafam sing pukhatkani haina Manipur Pradesh Committee gi president Kaisa Megasandra na phongdokre wafam asinil kuthi da leiba food park gi cold storage amadi Imphal West livelihood business incubator gi phibam yengsin basat pegi khongsata makna phongdokhibane hayengdagi pangthokkodoriba state assembly mifamda kuki MLA tara saruk yaru habigi wafam lakliba sigi matangda hangbong gi pakhumna pawmisingda kemega chandra na phungdokhibada Manipur da thokliba irang asi loisinna bohona bada leiba asigi home minister gi khut yauksinduna state asigi MLA humfuna punna phamina duna tana pasangi mute sing masing sudabana irang asigi worosin purakna bohona bada thinthan violence na kana bakak purakti haibisi puari na khudamni Faminaduna ingtapa purakna ba khanabada apabu oigani khali lanjenaraba singa mari thokliba irang asida misi mina nangliba singa sigi matangda su democracy gi wan thok laina assembly mifamda sapsana pukhatuna opposition gi mekedi angamba thakta khonagane ki mangna makha taraduna sahi mapallong gi mamang gi sel kaithuktuna semba loikraba nilkuthi footpath ki cold storage ngasi fawwa mathau ningthina tawhandana thamliba karigino miyamgi kana na basem ki project kana phong khangdana lehaliba si lengak na miyeng sangkham thui COVID-19 amadi state asida hauji thoklibi irang asina sumpham nompham khangdana leiriba lamdam asigi miyamna wari basi miyamgi damak paikhakiba project sing asina mai paklabadi makhogi awaba kokhanba ngammadana tana shitmilon da suhena kana hangani khali miyamgi kana gadaba mafam kya lengak na kana handana thamba simak lebak thibani Sai mapalongi mamang sel kaithukuna semba loisin kraba project asibunga sifawa mathau ningthina tawba ngamdaba silebak thibani loinana Imphal West livelihood business incubator asidasu mafam ningthina pikidaba amadi substandard oiba polam kya sejinakibagi damak mapung phana miyamna kana papungan mangamdana leibigi mamitari asigumba singasi pangthokadoriba assembly mifam sida matik saba wahang oina pukhanabagi damak ngasi opposition gi mekai digi project singasi yengsinba lakhibani haikhenasu pawsida makhatari atopa pawmana Prime Minister na Manipur miyambu ikaiba pibani WMC miyai lising humpugi mathakta lanjenaduna leiriba Manipur gi irang asiga mari leidana Prime Minister Narendra Modi na naitom oina Chief Minister N Biren ga unabigi ayaba pikidaba haibisi Prime Minister na Manipur miyam ikaiba pibani haina World Meeting Council WMC na phongdorakhi WMC na thadorakpa chirol amana hai handak Delhi da pangthokiba BJP na lengakpa state singi minister singi niti ayok mifam saruk yakiba Chief Minister N Biren ga naitom oina unaduna Manipur issue gi matan wari sanabigi ayaba pibigi muhur Defense Minister Home Minister yauna puna unakiba do Prime Minister na Manipur bu thawai di haibu utpani amadi Manipur miyambu ikaiba pibini haidi Myanmar gi sangsilakliba sin koki narco terrorist na mamang sahi gi junahumda Chusampur amasung Bishnupur district ani gi tainafam da lairiba maitai singi yumsing mai thaduna amadi nomai kapsinduna mitai da landaba horakhibani sahi kya gi mamang gi satharakhiba plan amagi makhada makhogi tokhaiba lam ama tanduna mitai da atamna landarakibani
मितैगी मथक्ता लांदा सथरिबा सिन कुकी नार्को टेररिस्ट असigi लुसिंगबा अयाम्बा म्यांमार दगिनि ZRO की प्रेसिडेंट ओइरिबा थांगलियन पा उगुइते हाइरिबा इंडिया गवर्नमेंट का सु साइन खुयक पीरिबा मियोय मतममदा म्यांमार पार्लियामेंट की मेंबर ओइरबा मियोयनि लोन मणिपुर संगसिलक्लबा मतुंग इंडिया की शेड्यूल ट्राइब सिटीजन अमा ओइदुना लेबने मरम असना प्राइम मिनिस्टर नरेंद्र मोदी ना मितै मिसा मियाम हिंसा की थवों कयामा तीन कुकी सिंह सथरिबा खुदक लेफनगदबने मणिपुर मियाम पीब खुदोल ओइगनी लोइदना मणिपुर मौसागी पुनसिदा हंजिलंगनबगी अहानबा खोंथांग अमसु ओइगनी हाइना फोंदोरक्ली हाइनसु पाउसिदा मखातारी अतोप पाउ मना MTU अमसुम MUC की मतिक चाब रेगुलर BC अमदि रजिस्टर हापु महिरोय लुक्तरु महिरोय सिंह अकन मि हौलाक्तिंगै मणिपुर टेक्निकल यूनिवर्सिटी MTU की रेगुलर BC अमसुम रजिस्टर लोइनना मणिपुर यूनिवर्सिटी ऑफ कल्चर MUC की रेगुलर रजिस्टर क्वालिफाई ओइबा ओजा सिंगी मरक्तगी अतुप मतमदा हापकदबनि हाइना महिरोय लुक्तरु तक्सिलक्ति MSF देसाम KSA सुप एम्स अमसुम महिरोय लुप अमा पुन्ना महिरोय लुप तरु असिगी प्रेसिडेंट सिन खुयेक पीदुना थादोरकपा सिरोल अमदा लमदम असिदा लैरिबा तोंगान यूनिवर्सिटी सिंगी मरुओइबा थौदांग लौरिबा BC अमदि रजिस्टर सिंग ब्यूरोक्रेट ऑफिसर सिंगना ओइसिनबगी सतनबी मतम सांगना लाखपना यूनिवर्सिटी सिंग असि कांखोंग सेरकपगी मसा अम ओइरक्लि अमदि मसिना हायर एजुकेशन की लमदा सोत हलकनबगी असौबा मरम अम ओइरि हौजिक मणिपुर टेक्निकल यूनिवर्सिटी की BC असि टीचिंग प्रोफेशन की लाप क्वालिफाई ओजा ओहनबी मुहूर्त हायर एजुकेशन की कमिश्नर ओइरिबा हाइस ज्ञान प्रकाशना पुदुना लैरि अमरमना रजिस्टर सु MOBC की डायरेक्टर ओइरिबा NG बोगेना पुदुना लैरि असुमना MTU की BC अमदि रजिस्टर असि ब्यूरोक्रेट ऑफिसर ओइबना यूनिवर्सिटी असिदा कन्फाइन तौदुना लैतबना यूनिवर्सिटी असिगी थबक थरम सिंग खुरौ सेनबा अमा ओइबगा लोइना माइरोइ सिंग खुदोंग चादबा कया मयंगनरि हेन ngakliबदि स्टेट असिगी अमा तंगायरब टेक्निकल यूनिवर्सिटी असिबु रेगुलर BC अमदि रेगुलर रजिस्टर लैतना असुकुइना सलाइदुना लैरबसु लैंगांगना थवा सादना ngasi पाव लैथोकलिबा सिना ngasi gi पालिब लेंगा असि हायर एजुकेशन की हिरमदा कया यामना इहेनबा मियंग संगिबगी हाबिसनि अमरोमदा मणिपुर यूनिवर्सिटी ओइरिबा ब्यूरोक्रेट ऑफिसर अमना पुरी मरम अदुना महिरोइ सिंगी अकन बिहौ अमा लाक्तिङैदा मणिपुर टेक्निकल यूनिवर्सिटी की BC अमदि रजिस्टर लोइनना मणिपुर यूनिवर्सिटी ऑफ कल्चर की रजिस्टर सि रेगुलर ओइना क्वालिफाई ओइबा ओजा ओइना हापियो हाइना लैंगाक्ता तक्सिलक्ली अतोप पाउ खुदोंग थिबा नंगलमगदबा ट्रेन कनबंगम हौरे जरीबमदगी खोंगसांग यौना लाकदबा सेंग साकपुबा ट्रेन अमा लंबी की खुदोंग थिबा नंगलमगदबगी टेरिटोरियल आर्मी की मतींदगी कनबंगम हौरे हाइरि ngasi ayu angan bada sukhiba nongna maram oiraga jiribamdagi khongsang tamna semliba railway line gi T14P2 amadi T15P1 gi saruki threat makada thaba nungsing isingna senthakiduna khudong saraba phibam mayonaki railway line asibu ngak senduna leidiba territorial army singna phibam asi thengnarakpadagi khudakta mari lainaba singna pau piduna punna bagon 21 seng puduna jiribamdagi khongsang tamna lakhiba train adu काम्बिरोन मपार खामदुना खुदोंग थीबदगी कलौखिबने हाइदि पाउसि लुसिलकोइन कंगलै पाकी मैरादगी तो पाउन मणिपुर कन्ननब होनबदा PM मोदीना पाम्बोम तिंगबिद्रे हाइबसि तसेंगना ताक्लिब्रा मणिपुर की चीफ मिनिस्टर N Biren थमोय सिंगना हाइजरिबा वाफमनि हाइरिबसि मणिपुर इरांग असिगी मपुंगै बाहुरखमदि ड्रग अमसुंग आइन कायना संगलपसिंग थिंगलुबदगिनि हाइबसिनि CM Biren फोंदोक्लिबा वाफम असि असुंबनि हाइना बरा लेंगाना लौबिबा तारबदि ngasi मणिपुर सही अमा था मरी रोम सुमना कंगलुबनि की मरक थोक्लिबा लान असि थोलमलोय हाइना खलि CM Biren मणिपुर की ड्रग मरु फाउना मुथनबा वार ऑन ड्रग की खोंजंग संगसिलकपा मदि आइन कायना संगलकपा मियोइसिंग थिंगबगी थबक सथरकपा मतमदा भारत की प्राइम मिनिस्टर नरेंद्र मोदी ना मंगजुल थाना संतोक्तुना CM Biren की दमक पाम्बोम तिंगना लेपिरमगदबने अदुबो मसिमक्ति तौबिखिद्रे मसिगी ओना तैनबदा सिन कुकी नार्को टेररिस्टसिंगना CM Biren दा हाइबदि मणिपुर लेंगाक ताइनबगी मुहूर्ता मितै फुरुप की मथक्ता नोंगै बॉम्बना सिंगु कापसिंदुना अकन बलांदारकपा हाइबदु ओइरि मसिगी महिना ngasi मणिपुर कांखोंग साइरि लांजद्रबा मिसम क्यागी पुंसी लोंख्रे युं कै क्या तुमना कुकी नार्को टेररिस्टसिंगना मै थादोक्तुना मंगनख्रे मसिगी महिना मियोय लिसिंग खुंफु हेन रिलीफ कैम्प संगजफम लौदुना हौजि अवाबा पुंसी अमदा लैरि ओइरिबा फिबम असि चीफ मिनिस्टर Biren
Maraibak Barat Kananabagidamag war on drug ki khongjang sangsilubamadi ain kaina sanglakpa mitop sing thinglubadagi oirakpani haibasi Prime Minister Narendra Modi na mayek singna khangpham thui adubo afaba thabak torakpa Minister Biren gidamakta Bharat ki Prime Minister Narendra Modi na mangsil thana songtoktuna Manipur da landaraktuna Manipur thugaina ba honariba sin ko ki narco terrorist ngasi Bharat ki masing yamlaba lanmi sing thajinduna maithiba pibinaba tafom tokpa thaba da tokidi masigi mayek senglaba khudam haibabo mamang sai English singaniga kunga humdoi me ahumdigi haurakhiba kanglub anigi akanba lan sai ama helaba fawba Prime Minister Narendra Modi gi masindigi ohe ama fawba haidana tumina lesinba ngami lan thokliba Manipur da puksel saraba mareibak ningmani haidiba Prime Minister Narendra Modi lakpikhidi loinana hanna fawbu yengbikhide oiriba piba masina takpadi Chief Minister N Birena asumba thabak tawruba si Prime Minister Narendra Modi ni yaningde haibadu takpani haiba yai haina khali tasiyeng na hairabada mayai kaba drug marufong na muthatnaba Chief Minister N Birena war on drug ki khongjang sangsilak paibasi Bharat lainga khaktana tana malemgi miyam punamangna sawgatphum thokpane mayai kaba drug na miyoiba khunai marufong na muthatnaba honara I haibasi malemgi miyam na khangnarabani aduna Chief Minister N Birena asumba thabak tawra I haiba khanglabadi Prime Minister Narendra Modi na mapung fana sugutuna mai pakangadabani adubu mai pakanbigi muhutta Manipur da kanglup anigi asaw lan thoktuna angsidi kangkhong saiba haibdu ore masigi mathata kukijo MLA tarana phone song thoktuna Manipur maset thugaina ba haibdi kuki singdagi oiba separate administration ma tanbi khongjang atuki mati kaya sangsilakli ba khongjang asi aran bani haiba khangna Prime Minister Narendra Modi na karigum amata haidana kaw thabagum thadokuna thamle loinana hayengdagi hawgadoriba Manipur Legislative Assembly gi mipam asi phawwa yauroi haina phone kuki MLA tarana lakthorakli maduna Bharat lenga amasu Manipur lenga ku karisu leitana khalli haibadu makoina takthorakliba asina phone ta I habi hai oiriba phiba masida Manipur gi Chief Minister na asumba thabak torakpa matamna PM Modi na pambom tingna lepiduna drug marum muthatpaga loinana ain kaina sanglakpa miyoi sing takthok tuna mai pakan ba haibatu oidre masina Bharat laingak no Chief Minister N Birena yengliba miyang sikari karamba miyeng no haibadu munna khanta pham thokle haiba kanglai paki merag editorial mayam special content moina thamjere du hausi koina di mayam paus matang sa lu sinjarage mas mayam puna no update ngaminasi